Good evening, everyone. Iram damda laribe recha kwai phum namki mafam dai kai kum butsari amadi salam tawzari assalamu alaikum. Mayam zik social da uri basingsi yamna nungai jade sangai festival gi koi manipur da laiba praja phum namna support tawdab sai ngai leitane praja kwai phum namku thagat phongdok sari amadi akhoi gi ngasi ima bian season kaya da amadi akhoi gi kokomi gi thomi singda khut thariba agi recha gi police department da laibi basing aseng namaki kitang nungai jade pen jade ko akhoi gi nupi daga khut thariba adai tawiba mayam singsi power si kadai da use tawgador mo si khangdraba male na lawje adu yam ka hena so haijararoi adu iraicha pum namak nang si sangai festival da attend tawkidaba khoi haraw phongdok tabase akhoi adu kimatik ai puming thau haningai litana thagat phongdok sari amadi akhoi gi lanchi athubada loisanaba amadi idp sing redupiam da leiba chilina pumnamak sia athubada mayum da handalhanaba iraicha pumnamak hauriba ihausidagi hek mayum sangdriba lemina si haibasi ngasi ai miyam da thamjari. Thank you everyone.